Wari makha chathajadringai mangoinana karigumba kharadang thamjari madudi leihaugi leinam hairiba wari asibu pamjana amadi nungsibiduna tabiriba listener singi mafamda karigumba kharadang haijari channel asida thagachariba atopa wari sing sibusu suksoi soidana tabiduna nauna khongda jarakliba writer singbu pukning thagatbiba oina support tawbiyu Thaja phamlambadagi tapna hogatuna nupaduda hanna yenglamdang rumadudagi tapli tholakle sakhensu ngaikho chatkhinu hainadi yamna khamjaningbani adubu mana utkriba mawongduna khamjabadi ngamda tumin thokriba nupidubu munna yengduna leihawi Thajana mityengi wangmalan khrabada sor sangna hondoktuna machinda taplapna soli Kaino I know Zito Riduba. Hide the one, Ioda, Serantoran Toraga to Christina. Bam, Nangina Sassida, Asaw Wibada, Sugayatebra. Nangi Asaw Utabanatosina, I will hen a pangal to country. Nang saw Bam, Karigi on the South Ribano. I will mean Sikandabani Hadanasu, Tina Sayo Bam. Nangin, Intapanatosi Uraga. I am YBM. Somda nupidusu magi room hek yaubaga sofa duda kit phamtharai aduga makhutuna mathabak mapada thamduna sor sang no hontoi wakhaldasu asumna khali Kaino manang si tawri ba mawang sibo ay bu manglane tasengna magi se nungsiba phawra mazala natraga minungsi utpiribra ai thajade made aibu nungsida bane amaromda magi ngasigi wangangse taraga thamoida zaina ama phawbugum tawrisna karige ai yamna jingnarakle Khana khana Thaja Tarubida call tawshili Tarubidi parigi number hairakani khana Thajana wangang dringai mana fat hairaki Hello Thaja nangne dapari da phone tawranu ko tumin laitho kashuna tabada wajak tho ani ba ado luhongbati Kamay tawrage? Ahal maselbudi hainaba loire adu oirasu matamdi leptrida khara tapna lepsen hainakre yam pharene adudi ado kaigino nangna phone tawrano ba aina haidra dapari aduguma minate haina kaisu nateda kaidawni phone tawraga pepa ngangna doi saruk tumin leithokpana phatra ado Nene pahala ura. Phone tawraga wa kharandi hainingbane. Adubu phare. Nangna tawranu hairabanina toage. Nene do phone di paihaninge. Ado ngasidi thengeda to. Hayeng oine sanarage. Akhoi sidadi thengdriko America ga chapmanari bema. Nangsu khangi dungai. Numidang chak tokpagi kwa chaba kanna thoknari. Aduna isu imaga tholai. Aduga nene do pahelage yaharedana hujikandi aisu nanga leitabaga ayuk nungthilsa mapal kaya thoktreda hoine aikhoi adomdadi si matamse yamna lagnaram khini ko as ayamna lakningida ado ai ngasi se nangonda kaino masu haigena tawrakpane kai wano hayu kai dawrage horen konda Nangna yum yorakanda oina hairage Thaja payuko aine ne kauge
ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯃꯅꯦꯒꯤ ꯌꯨꯝꯁꯨ ꯌꯧꯔꯕꯗ ꯇꯔꯨꯕꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯇꯨꯅ ꯊꯔꯣꯕꯨ ꯀꯧꯔꯛꯏ. ꯅꯦꯅꯦ, ꯅꯦꯅꯦ, ꯇꯥꯕ꯭ꯔꯣ ꯅꯦꯅꯦ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯔꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ. ꯍꯩꯃꯥ, ꯇꯔꯨꯕꯤ, ꯀꯩꯗꯧꯔꯦ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯂꯥꯛꯏꯕꯣ? ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯊꯦꯡꯉꯦꯅꯦ. ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯪꯕꯣ? ꯅꯦꯅꯦ, ꯑꯩꯈꯣꯏ ꯃꯥꯒ ꯂꯥꯛꯄꯅꯦ. ꯃꯥꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯦꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯒꯦꯅ ꯆꯪꯉꯛꯏꯅꯦ. ꯑꯗꯣꯅꯦ, ꯊꯥꯖꯁꯨ ꯐꯣꯟ ꯇꯧꯔꯛꯑꯦ. ꯁꯤꯁꯨ ꯄꯥꯏꯍꯟꯒꯦꯅ ꯇꯧꯕꯅꯤꯗ. ꯍꯣꯏ ꯍꯣꯏ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯃꯅꯦꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ. ꯇꯔꯨꯕꯤꯁꯨ ꯊꯔꯣꯅ ꯍꯔꯥꯎꯖꯕꯁꯤ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ. ꯑꯗꯨꯒ ꯐꯣꯟꯗꯨ ꯇꯞꯅ ꯄꯤꯔꯛꯏ. ꯁꯦ ꯅꯦꯅꯦ, ꯃꯥ ꯄꯥꯏꯔꯤꯕꯅꯤ. ꯊꯥꯖ, ꯅꯦꯅꯦ ꯄꯥꯏꯔꯕꯅꯤꯀꯣ? ꯊꯔꯣ ꯇꯔꯨꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯃꯃꯧꯕꯨ ꯀꯧꯔꯛꯏ. ꯕꯦꯝꯃ, ꯅꯦꯅꯦ, ꯑꯩ ꯇꯥꯏꯌꯦ. ꯑꯗꯣ ꯅꯦꯅꯦꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦ ꯆꯥꯔꯦ. ꯅꯪꯗꯤ ꯆꯥꯔꯕꯣ? ꯍꯣꯏ ꯆꯥꯔꯦ. ꯑꯗꯨꯅꯦ, ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯊꯟꯇ ꯂꯩꯔꯦ, ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯅ ꯆꯔꯥ ꯄꯪꯍꯦꯟꯅ ꯍꯦꯟꯕꯗꯣ ꯇꯧꯒꯅꯨꯀꯣ. ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯕ. ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯈꯔ ꯂꯩꯔꯒ ꯅꯦꯅꯦꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯛꯑꯒꯦ. ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯅꯕ. ꯑꯗꯣ ꯅꯁꯥ ꯈꯤꯇꯪꯒ ꯉꯝꯗꯕꯗ ꯈꯪꯖꯤꯟꯒꯅꯣ. ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣ. ꯃꯃꯧꯒꯤ ꯑꯃꯃꯝꯇ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣꯗꯨ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔ ꯁꯤꯟꯊꯔꯛꯏ. ꯑꯗꯨꯕꯨ ꯀꯨꯏꯗꯦ. ꯃꯈꯨꯠꯇꯨꯅ ꯏꯜꯂꯤꯕ ꯐꯤꯖꯤꯗꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯋꯥꯍꯩꯁꯤꯃꯁꯨ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯅ ꯅꯦꯅꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯗꯣ. ꯃꯇꯝꯗꯨꯗꯗꯤ ꯏꯃꯧꯗ ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ. ꯅꯪꯅ ꯉꯥꯡꯃꯟꯗꯅꯅꯦ, ꯅꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯆꯔꯥꯒ ꯑꯃꯠꯇ ꯍꯦꯟꯗ꯭ꯔꯦꯗ. ꯅꯪꯗꯨꯝ ꯅꯁꯥꯗꯣ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ, ꯏꯃꯧꯁꯤꯗꯤ. ꯍꯣꯏ ꯅꯦꯅꯦ, ꯑꯩꯕꯨꯗꯤ ꯅꯥꯔꯣꯏꯌꯦ. ꯑꯗꯨꯅꯦ, ꯅꯪ ꯑꯩ ꯂꯩꯇꯕꯗ ꯀꯞꯄ꯭ꯔꯥ? ꯑꯩꯗꯤ ꯅꯦꯅꯦ ꯎꯗꯕꯗ ꯌꯥꯝꯅ ꯋꯥꯏ. ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯀꯞꯇꯣꯏꯅꯣ? ꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤ. ꯅꯪꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯁꯦ ꯅꯦꯅꯦꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ. ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯦ? ꯃꯣꯏꯅ ꯏꯃꯧꯕꯨ ꯂꯨꯅ ꯇꯧꯕꯤꯗꯕ꯭ꯔꯥ? ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ. ꯃꯗꯨꯅ ꯄꯦꯜꯂꯕꯗ ꯃꯈꯣꯏꯅꯦ ꯏꯆꯥꯗꯅꯤ ꯏꯃꯧꯗꯅꯤ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗ ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯗꯧꯔꯤꯕꯅꯤ. ꯍꯣꯏ, ꯑꯩ ꯅꯦꯅꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯉꯥꯛꯅ ꯆꯠꯀꯅꯤꯌꯦ. ꯏꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯐꯩ. ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯕꯤ. ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩꯌꯦ. ꯑꯗꯨꯅꯤꯗꯅ. ꯐꯔꯦ ꯐꯔꯦ. ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯖꯔꯣ. ꯇꯔꯨꯕꯤꯁꯨ ꯌꯨꯝ ꯍꯟꯕ ꯊꯦꯡꯈꯤꯅꯤ. ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤ. ꯍꯣꯏ, ꯅꯦꯅꯦꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ. ꯑꯗꯨ ꯅꯦꯅꯦ, ꯐꯣꯟꯗꯣ ꯊꯝꯈꯤꯅꯨꯀꯣ. ꯇꯔꯨꯕꯤꯗ ꯄꯤꯈ꯭ꯔꯣ. ꯍꯣꯏ ꯍꯣꯏ. ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯇꯔꯨꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯊꯥꯖꯕꯨ ꯀꯧꯔꯛꯏ. ꯊꯥꯖ, ꯇꯥꯕ꯭ꯔꯣ? ꯇꯨꯝꯃꯕꯣ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤꯌꯦ. ꯀꯩꯅꯣ, ꯅꯪꯅ ꯉꯁꯥꯏ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯣ? ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ, ꯍꯥꯏꯔꯣꯗꯅ. ꯊꯥꯖ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯇꯥꯔꯝꯂꯤꯕ ꯄꯨꯡꯗꯨ ꯎꯕꯗ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯏ.
Tarubi, hayang oina hairage. Pungse yamna thengeba. Aibudi tumningdri. Adubu nungdangnina ibanina wari sanarise. Ima hoina tarandi. Athengbasinda wari sanai haidana. Aibu lana lawkhibasi yai. Aduna thamage ko. Hoi hoi, thamo thamo. Adusu khandaba yadabani. Thamage ko. Good night. Good night, good night. Ahingdu thengle, phana thengle. Pung yengbadasu baro henduna leiramle. Adubu tumthau haibadi yadre. Wakhal mana otuna leirabada sakhen tumlambadagi fuk hogatuna phamungduda phamduna lei. Haujikta masadu khambanbasu phawi. Sanaramba waridusu lepkhrabada machinda taplapna soli. Asukti ngasi boba kanaga wari sanari jano. Nate, magi sibu aibu waruduna mabungning onkraba sala. Madi kanagi su obiyaro. Matam pumbada ai khaktagi oigini. Aibu magi manakta sangurasirani. Khalamba wakhaldu nathairamlaga phamungdudagi tapna kumthaduna thajana leiriba roomdo tamna lakli. Adubu thongjil mayada haifet leptuna sofaduda ningaidana tumliba nupidubu mamaidu khajik chepthaduna yengi. Ikairiba haidura satchangsinbasu taude. Second khara tumin yengduna machinda asumna soli. Tum khrazalane. Makhun mawaga amta tagijri. Onthokna su thuna tum khreda. Aibu hekta sangsil sirani. Hoida ma aigi nupi ni keno. Manakta ina sangmada permission amuk lawkhidro. Miyoibagi punsi khubak khunamni haibadu masina oibatai. Phana chawba pham pairabasu lanthum chingmuk wangna pairabasu nuksibagi maphamdadi pumnamak arembani. Nuksibana ngamdaba thabak pukari leiribage. Matam ayambada sauduna ta leiramba nupado ngasidi sauba haitabagum momonta tauduna karishu leitraba nupi machasigi nuksibada ma iraknare. Masibu nupi mana irailaina chingkhatkadoribra. Huranba amagi matawni phongna yengbasu ngamjada lonna tapli tapli changlaktuna mamangda leplare. Wakhal maso mawon ka khalli. Kayada nungaina tumliba. Bem, nang tumuko. Ngasigi ahingsidi nangi nungsiba maithongsi yengjaraga ai nangbu sangiko. Aina nangbu hanjin ikaiba pikibduna maram oiraga. Matamduda nangna waramgadaba mayamdo ai khallubada tasengna ningamaktre. Adubu ngasidi nangi nuksibana aigi isa pumbase leng otpa ngamantre. Bem, nang ai warubra. Mabu ingamgadrane. Wase hairaga sakhen magi roomda laktuna phamung adudagi blanket ama tap pairaga nupidugi manakta taha amuk lakle. Masa tasina tumliba magi bemdu phaijuptuna tapna supiraga mamaida tariba masamdu makhutuna nuksina haigatpiduna napada khajik yepsili. Thajasu mangoi hawoi nokfe tawshilai. Matawaduda nupamadi pungaw ngawba haibadu oire. Masu nokmi tumin yengli. Ngayhak asumna yenglambadagi thajagi makhutta monkhangna duna mamitu tapna ushinkre. Mathangi ayukni thajana makeup tholakpada sakhenna makhada phammaga magi makhutta monkhanglaga tumduna leirambadu ubada mamit ka lauthoklaga ngakna yengi. Aduga lat tawna wahai kharasu hairai. Kaino tawrisina mabu ngarang ahingsida tumjalo as aidi loire dada ai blankesina karam kada supamiba kaino ai namda khanghodrisina thajai bema nangse phajana di pumba jani furan ba haisini.
Nakong mayada murum-murum sonbadu tabada mamittu uirum-uirum panglai. Adubu thajana mangonda munna yenglambadu ubada ngarang ma mafamsida tungkhre khalubada ikaina phuk awgatlaga latli wado khajik thaidorai. Kenone nong mangbasida nangdo ingamgadrana sumsu piramani yani nang nuaitragadi ai lawthokpirage. Makhuttu nupa mana nansilaga tumlambagi I chendrabagum ipang sili. Thaja makhuttu fat haiduna sakhenda tingak yengjarai. Mataududa nupadusu satpham thaduna magi bemgi makhuttu lamduna tapna noibirai. Yamnabro aido soigibani. Nadeda sokpasu nattabasibu nansilubagi khara sithaba khaktani kaisu tawraida. Ado ai hogatlage. Tamusau thabak satpagi sak thengkhraniye. Nungsimankre mataudu manaktage sakhen hendokningdaba haibadu oire. Pirai nupa maso pakhum amadi. Ngasidi sato nang thumuruna. Ekoi thoyo na thungalagi. Aduga office satlaroi. Ai adum thongge. Natraga tamusau gise ai thongba janing de haibagiro. Office satloi haisina. Kai leirage. Sakhen noklamba maithongdu sapham khajik hanjili. Ai ngasidi nangga wari khara sananingi. Aduga nangna khalidusu onare. Hanana hana oikrasu hojikti nangna thongba satto. Adu khaktani aina saningisi. Bem hojik pawba nang aibu waruribro. Aise yam phatteko. Ananda haibigano. Ai kanadasu warongdiye. Aigine haibada ngasigi taibang pansida aigi asoiba amada ngangbi saibinaba kanasu leirakte. Aduna tamusongna aibu ngang saibada aigi asoibada ngangbane khanna kaisu saungdiye. Asumna leiringai makhada milangbagi makhol tabada thaja phengna phuk awgatli. Sakhendi tingak nupi mangonda mityeng thamli. Makhutudi haujik phawa thadokdri. Mataududa thaja ikaina paisaliba makhuttu satoknaba hotnari. Khusyamta Sakhensu ikhangna fat thadorai. Ha hoi. Nupi maso taha washroom da changkhre. Sakhensu haujikta da ikairakduna makhuttuna lumangi samdu haigatlaga momon tauna mabukningda asumna khali. As kari kupazano sibo. Miga loina ngawna batare sidi. Kaino aini itu sida hanjin ngawrisina. Hush sidabu akoi babasina thabak tawonsi kaina. Arembada mi mako kaina danaba. Hera thabak amta salloidai. Ngaihak asumna leiramlaga magi roomda lakle. Thajasu masamau sengtokpa loiraduna asengba phijol setlaga duk thanabani haiduna makhada prap kumtharakpani. Adubu living room da phamliba midu ubada ingak-ngakna yengduna chimbaldu khajik lenglai. Channel asibu nungsibiduna like, share, subscribe, comment sungsoi soiduna tawbiramo.